Khongzomdagi Hoduna Mumbai Fauba kilometer listing taruka chatret katarahumdoi sangna chatkadaba Congress leader Rahul Gandhi na luchingniba Bharat Jodo Nyay Yatra gi khongchat ngasi ayuk Nagaland gi Viswemadagi handa lamthakre Lok Sabha Mikhalgi Mangoinana Chatliba Yamna Maruiba Khongchat Amoidiba Bharat Jodo Nyay Yatra si Thobal district ki Khongzomdagi lamtharaba matung ngarang namidang Wairam Nagaland gi Viswemada thungkhibani ngasi ayuk anganbada chai phozobo Town gi damak amuk lamthakibani Congress ki luchingba kaya yauna miyoi kayana saruk yaduna chatliba khongchat asige lambida masing yamlaba miyoi kayana sorok ki nakyet teleptuna khongchat loyat singbo harau taramna okay Rahul Gandhi na ngasi Kohima gi War Memorial chatkani amade Rahul Gandhi na ngasi Paumi singa unagani amadi Manipur gi isu yauna tongan ba hiramda wafam sing thamgani Manipur gi highway lambi gi oiriba phibamasida Congress General Secretary in charge communication Jairam Ramesh na Nitin Gadkari amadi da Prime Minister da wahang kaya hangkhre Manipur gi Khongzomdagi haukiba Bharat Jodo Nyay Yatra na Nagaland chatpagi lambi da thengnariba highway asigi oiriba condition asigi matangda mahakna hai Manipur gi National Highway number 29 gi matang Nitin Gadkari amadi Prime Minister na wafam kaya fongdokkiba leire adubu lambi asigi oiriba phibam asidi komkut amadi nungsingna thale masibu National Highway amara haina hangkhe